Akasbani Imphal Moirangthem Ibehaibi pau pajari ahanbada maruiba pau. North Eastern Council gi 63 suba plenary session da Kendra Griha Mantri Amit Shah na sabhabati oiduna ngasi Shillongda pangthokli. Thawbal Moijing Khongkok Lengwaijing da drug phaba chatluba Thawbal Commando gi Habildar hatpada chenaba miyoi ama ngasi ayuk phare. Numinini chathagadaba BRICS Culture Working Group ki ani suba mifam ngasidagi Varanasi da horagani amasung Pradhan Mantri Narendra Modi ngasi New Delhi da Venezuela ki Rashtrapati Delcy Rodriguez ka unagani. North Eastern Council NEC gi 63 suba plenary session da Kendra gi Griha Mantri Amit Shah na sabhabati oiduna haujik Shillongda pangthokli. Mifam asida Rajapal Ajoy Kumar Bhala amasung Mukhyamantri Yumnam Khemchan saruk yari. Mifam aduga mari lenana Kendra gi Development of North Eastern Region Donor Mantaloina hai. Mifam aduda awang nongpok lamdamgi maru oiba sector sing sakhot anaba sengkiba CM High Level Task Force sing na paikatba thabok singi matangda khanari. Mifam ki manung chana tourism lau singu horticulture yerum amasung ngai puthokpagi sang hengal hanaba ahenba sel thadabagi wafamsu khanagani. Masigi mathakta infrastructure sengatpa lambi thong phanba amadi handloom amasung handicraft ki pothok sing hena puthoktuna naha kaya maromdom lepchaba ngamanabagi matangdasu khanari. Mifam asida Donor Mantri Jyotira Aditya Sindhya Kendra ki Donor Rajya Mantri Sukan Majumdar Awang Nongpok Rajya Nepal gi Rajapal sing amasung Mukhyamantri sing NEC gi member sing Kendra amasung Rajya sing asigi sarkar gi makok thongba official sing saruk yari. Thawbal Moijing Khongkok Lengwaijing da drug phaba chatluba Thawbal Commando gi Habildar hatpada chenaba miyoi ama ngasi ayuk phare. Aikoi gi Thawbal Paumi Soibam Binoina Police ki pau paladuna hai. Thawdok adu ngarang numidang pung mapalom taramdaida Thawbal Commando gi civil team amana drug purakpani haiba miyoi ani Thawbal Laisang Themlomdagi pharaba matung atopa miyoi amasu phanaba Thawbal Moijing Khongkok Lengwaijing area da laki. Makoina mafam adu yobada civil police commando kangbo aduna phaduna purakiba miyoi ani adugi manungdagi amana commando team adubu Luchingba Habildar aduda thangna thilambani. Thawdok aduda chenaba miyoi amadi hausisu phaba ngamdana leiri. Haujing makhatana thihumbagi thabak chathari. All Bishnupur District Working Journalist Union lingkhatkiba sahi mapal surupagi palan tharong asi jila asida leiba People's Resource Center da pangthokre. Thawromda Rajya gi Griha Mantri Govindas Konthaujam MLA sing Thongam Santi amadi S Premchandra Jila asigi Deputy Commissioner SP CSO na chingba makok thongba official sing saruk yaki. Thawrangi saruk ama oina World Environment Day palanga mari lenana uchara kayasu thaki. Mukhyamantri Yumnam Khemchan ngasi International Day of Innocent Children Victims of Aggression Palan Namitka Mari Lenana Miyamda Paujel Pirakli Social Media da Thagatpa Warol Amada Siri Khemchan Hai Namit Asina Lakpada Ekoi Khudingmangna Angang Singi Hug Ikai Kumnaba Ngaknaba Amasung Makoigi Yaipanaba Hotnabagi Wakalon Adu Hena Chesil Halasi Mang Hai Hingsa Sarangnaba Amasung Akitu Jungba Mafamdagi Nathaiduna Angang Singbu Shanti Amasung Asaliba Security Matik Chana Leba Samaj Amada Hinghanaba Ekoi Khudingmangna Punna Thaudang Lominasi National Highway Kuntrataret Imphal Jiribam Lambida Nomada Tangai Padana Sangba Polam Singpuba Gari Sama Kuntramatwai Security gi Akanba Section Tauranga Loinana Ngasi Ayuk Jiribam dagi Imphal Tamna Thokre Aikoi gi Jiribam Paumina Hai Gari Sing adugi manungda LPG puba gari manga petrol nipal diesel kuntaruk yauna atai polam singpuba gari sing yauri tabiriba pawasi akasbani Imphal dagi BRICS Culture Working Group ki ani suba mifam Varanasi da ngasidagi hauragani mifam asi hayang phawba chathagani. China, Brazil, Egypt, Ethiopia, Indonesia yauna leibak 13 gi miyuchingna mifam asida saruk yagani. Mifam asigi manung chana kasigi GI tag phanglaba potlam chingchu akhanaba exhibition ama pangtoktana utgani. Masina lamdam adugi artist singi pothok sing malengi kaithelda utbagi khudongchaba piragani. Pradhan Mantri Narendra Modi hari joga haibasi ngasidi malim sinba thungna khangnare amadi pamnabagi sang leptana hengalakle
Siri Modi na ngasi Gujarat ki Ahmedabad pangthokadaba ahanba World Yogasan Sports Championship lising ani kontrukta video conferencing ki kutangda saruk yagani. Social media da thagatpa warol amada Siri Modi na hai championship asina jogabu pamjaba malem ki tongan ba lebak singi miyoi kaya ki pungning chingchinba ngamlagani. Haujikti joga masana asi malem thaki sana khonabagi map da yahonba ngamle. Masi lebak asigi oina sakthokjaningani asigumba championship ama sinduna jogabu malemda hena saktakna bu hotnabada asoba thodang lawriba miyoi kayabu Pradhan Mantri na thagatpa phongdokli. Nimit mangan istathagadaba championship asida malemgi lebak mudra-romdagi miyoi sanga henbana saruk yagani. Pradhan Mantri Narendra Modi ngasi New Delhi da Venezuela gi Rashtrapati Delcy Rodriguez ka unagani. Luchingba anina lebak anigi marigi matangda wari sanagani madugi manung channa energy ngaksel lalon itik pharmaceutical haksel transportation amasung renewable energy na singba sector singda lebak anina hena tengbang pinabagi matangda su khanagani. Venezuela gi Rashtrapati nimit manganigi Bharat khongchatta ngarang New Delhi da thunglakibani. Maki khongchat asida mapan thoram selthum science amasung technology communication amasung information amadi transportation Mantri singchu loinaraki. Kendra gi Graha Mantri Amit Shah numinini gi Tripura khongchatta ngasi numidang waram Agartala da thunglagani. Mang hek thunglabaga Puspa Banta Palace Hotel sanaba urep yung tanggani. Tungda Langkang Murada leba Border Security Force BSF ki outpost da chatkani. Siri Sahana Kendra amasung Rajya gi security official singachu awangba thaki mipam ama pangthokani. Siri Sahagi khongchat adugi yenglaga Rajya Sarkarna awangba thaki administrative amasung security mipam amasu hanana pangthokrabani. Kendra gi Road Transport and Highways Mantri Nitin Gadkari na Nagaland gi kilometer lising ama changa mudra nipan sangba National Highway sem sabagi thabaki matangda mipam ama pangthoktuna khanakre. New Delhi da ngarang pangthokiba mipam aduda mantraloi asigi official sing NHAI NHIDCL gi miyut sing amasung contractor sing saruk yaki. Mipam aduda Siri Gadkari na lambi sembagi thabak adu ningthina sembaga loinana matam chana loisinaba wafam thamki. Tripura gi Selthum Mantri Pranajit Singha Roin Hairi Rajya sigi Goods and Services Tax GST khonggatbagi chang haukiba senba chahida singthaningai oine hengatle. Mang hai lakliba sahi khara asidasu Rajya sigi GST khonggatbagi chang asi makhatana sada taradagi 35 phawba hengatlabi yai. Kamal Ghat ki ICFAI University da pangthokpa numit humnigi oiba seminar amada saruk yaraduna Siri Roina hai masina lebak asigi selthumgi lamda chauna ahongba purakpada mateng panglagani. Kendra gi Mapan Thoram Mantri Dr. S. Joy Shankar na Lao People's Democratic Republic ki Mapan Thoram Mantri ga punna sabhabati oiduna tarasuba India Lao PDR Joint Commission mifam ama ngarang New Delhi da pangthokre. Mifam aduda lebak anina lalon itik haksel energy digital connectivity development partnership capacity building amasung kala sanskriti na singba lamsingi matangda kupna khanaki. Mifam adugi matangda Siri Joy Shankar na hai Bharat amasung Lao PDR lebak anigi oiba sabhyata gi achitpa mari adu Buddhism amasung Ramayan gi oiba heritage singna mayek chengna tai. Mangna hai lebak ani asi kala sanskriti amasung miyamgi oiba achitpa mari lei haibaji itihasna sakhine. Aroibada maruiba pau amo. North Eastern Council gi humudra humdoi suba plenary session da Kendra gi Griha Mantri Amit Shah na sabhabati oidana Silongda haujik pangthokli. Thawal Moijing Khongkok Lengwaijing da drug phaba chatluba Thawal Commando gi Habildar hatpada chenaba miyoi ama ngasi ayuk phare. Numinini chathagadaba BRICS Culture Working Group ki ani suba mifam ngasidagi Varanasi da hauragani amasung Pradhan Mantri Narendra Modi ngasi New Delhi da Venezuela gi Rashtrapati Delcy Rodriguez ka unagani paulojare.